Haina bale, honorabadi suksoi shoidana, nongmana traga nongmadi mai pai haina. Wahai khare sigi mayek larba khudamni ngasi Impact TV na sandokchariba KHANGMINASHI MANIPUR gi thoramasida aikoina puduna lakchariba asi. Ahanro makada KHANGMINASHI MANIPUR thoramasibu midyeng tabiriba myam punumakpu ahanro makada taram nokchari. Ngasi gi guest na aikoina puduna lakchariba miyoy asi yamna naha oriba misaga makhakni. Mahakna makhutmakna Manipur gi ihan hanbo oina electronic na chenba khoigi bike Mingoina palabada Samadon EV1 haina mingthonzaba adugumba electric bike asi ihan hanboina mahakna makhutmakna sajaduna akhoigi inkhalaiba naharon singsida haiba tare adugumba anoba inot amakhak piba adugumba bike amakhakni ado akhoigi inaw asigi sangai se sigi maning se leire khoi punna changminara kanda khoigi bike asi su yengwe se aduga bike asi bu sembi sabiriba khoigi inaw asiga su unaraga khoi ngahaktang orba se wari watai sabagi tanjadu logjage adu meyam changminara se Albert. Oh, Tayada. Oh. College alawa. Oh, halak na ngay. Oh, ay no miyam sige se lai nang na senggot pa se. Sige se khoi miyam si yeng ba lai ne ba ko. Ado ngaktang mo su sige se khoi wari batai to ba yan ni. Si miyam se yeng min na se ba ko. Ni kay kay no hai ba do. Ado sige se lai ko. Khoi gi Samadon EV1. Khoi na si Albert ki makhut mag na hojik sajaba hai ba tare ko ba. Yam phajai Albert. Ado Albert akoina khangning ba se sigi se matau karam tawdna haiba tare ko kari wakhalon dagi Albert na Samadon EV1 se sarakhibuno haiba khangning khaini ni ko da akhoi akhoi tusen akhoi je ga tusen chat da moi gi sum thau do sum akhoi je ga i tusen yam chat le ba sum da class 9 10 da ade chat kan ji da sum hangan da sum chap da sum ting bu thau da na ade sum tusen pham le ngai da thau lu pa thue mo ma gi tha gi pa thue sahi pa thau ai u le me pa sa sahi ahum watli bo ko adum kan tusen ni patan jaka do je ade sahi ahum ji sa di pa sing ai ni phu mu hen ta le bo thau ka tang adu du gi ai khai na tusen khon ai ju sim sa da di electric bike di electric gari ji di mai khatang yum dei charge to thok khar lo re adu kona re bo lo na adu na adu gi thau ju ting aroi sahi chu pa thau chu ha la roi ade dan sum khan kan ji da ama sa ge kham ba thai ni kano to kan ji da tusen to kan ji da ade sum khan ba ji matang gi cha do adu kan sa ba di hai di class 10 di kai gi lai di na mane 11 12 se adu sa le di oi roi ba kha ga loi phel loi ni adu du gi ngai bi adu ga class 12 loi ra ga antak gi chuti le do adai da kamai to adai di sa ba ho gi sa hoi adu si saba sida hai tare ko sigi sagi bagi skill ma'am se have the si je te ilai di saba ya ponte Albert mi di subject amo in tam dai ne bana tra mechanical engineering ka ya tam nari ne bana tra engineering gi branch amo ina ga ado ita ta sida na have the Samadon bike se hai tare kang khango na Albert na sumaina sarakhi bagi sigi skill ma'am se sidi kai kai di tamai do kas moi je dum kai chum mi na sum kham ba yam lu boi ning wa ka sum lu di na ti ko adum irai lai ba ne ba sum khang gra ga di ai sum ai pik ngai de sum ka ba sem di khot bi chana po cha bi yam to re ba adai sum khang ko do chaw ra sum lai ta kai de sum yaw ro ko da gi sum mun na yeng jala kan khang po sum hai ra ki ni skill de cha hoi am nungai je do Albert akoina sum taza ba haiba tare ko khoi gi electronic vehicle haiba tare ko sigi sida khoi component ahum siam important oi hai aham bada khoina battery hai ko moina haiba se chumbra alba ani su bada controller hai adage ahum su bada motor hai ba ko ado sigi se khoina sida khangjaning ba haiba tare ko haibadi magi sigi Samadon sibu chelhalli ba haiba tare ko agi battery se sigi matang na khangning Albert do sigi battery Samadon da hape ba sigi battery se sidi volt kaya mo kadi oi ma je 60 volt ne ba ko ampere na 27 ampere aduga kan lithium ion na ma to do scooter da ha do adu gi ne ba oh hojikti electronic bike me ham se yam lithium ion se ma hamnar ba ma lithium ion ngak fen ado Albert sik kai gi oi do lithium ion je kai magi kai ba ma kai ba rickshaw le do au da di moi di le de sit ha pa ne ba ma inverter gi battery arum aso do oh habdi mahi ga ha pa do adu juna hong mu di hong e moi di gari do saw ne do in ha pe ba ko adu du ga lithium ion ha pi ne moi gi energy density na ma le ne ba ha di volume masada energy am yaw ba adu gi energy den choi ba thirak pa da dum pot ju masa ho ni na asi won si ne ba ya hoi
ado Albert sigi batteries lithium ion gi sigi batteries hai tar fully charged to matam da di pung kya muk kadi change pung ahum mari maya sang pung ai sibok to hoi ado ma masagi tongan ba charger ga di leibra kamain to aw masagi tongana leire pung kai ba si leibel dum ya leire yong jere ine ba ado sigi pung ahum mari changna hai tare ko fully charged to gi ba batteries hai tare samadon gi sigi batteries se sigi sna di khoi kilometer kaya ga di chen be aina ne aham thau di ama kai ba aham thau di aina ki dana kilometer kun kun tha muk to han thoi ba ko aduga adum test mari sum sang do tor kan kilometer ni phu muk ki jalum thau re si adu ma kha thau dre adum tat khari soi re ni abdi loi mak drain out to ge to bus to hon bus ya da bai tare ko abdi khitang khar bok ti thamba khoi inverter da su to wit na ko battery se loi na mak ti thandok na de na ko ado Albert sigi sida happy ba battery se sigi magi lifespan gum badi kya muk oi ne my lifespan je kari lithium ion je kano ne ba moi gi charge cycle na le life charge cycle na battery je amuk charge pra do yu de amuk to khat pa da adaina machine je charge cycle na machine le ba charge to ya ba machine je ma ji 3000 not 1500 mu oi ba ko 1000 charge cycle adu do nungti charge amuk to ra ga di sahi ahum muk ki chang chakadoi ne sahi ahum muk ki chang chakadoi ne ba ado Albert sigi yauri ba battery se sigi lifespan gum badi kya muk oi ne ma je lithium ion je moi na pi do ko da ma 1500 charge cycle hai ba charge cycle doi na lifespan je chat le ba hai di charge se kya rak loi ba da gi na amuk no no muk phul loi to khap da kya rak to ba ya ge na ado ma je 1500 pi ba ado nong da amuk to ra ga di adum nungti amuk sahi je to ra ga di sahi khuding nong nungti amuk sum to ra ga di sahi sum pa thok ra sahi ahum di hena chat leba sahi ahum di hena chat leba adan sahi ahum gi chang chak ka do life cycle ma life span aduga akhoi nam khangjaning ba selba sigi battery je haba tare magi hojiki ori ba magi market price sidi kya muk ka di leram ba ya adu akhoi aina leib de ne da moi je tang yo ko india manung dei leibai ne ba ko ain leib de charger ga pulak to lipa 20 muk lei ki ba aduga asengbadadi moi China rom dega chembadadi tangkhai hen tai 19,000 tong pi ba khoi siladi india mong de lei 20,000 dum yo moi ge GST gum ga lo yauk sala kan hoi ado yam nungai ri ba se Albert khoi gi sigi keno se battery je ha ba tare ko si se ma gi lifespan se loi gi tar so amuk khana battery se anova mamuk chahi ahum natraga chahi manga gi matum da amuk na battery sin ba matam da ha ba tare khoi gi samadon je inau no ba samadon bike amuk or ka doi ne ba ko sine ya khot ki da anova ma se sem loi hoi adi battery se moi kan to matam da anova samadon amuk or ka doi ne ha ba tare ado khoi na sigi samadon EV1 ha ba tare ko sigi se kwai digi fazari se magi kenu ha ba tare display ha ba tare amasung magi headlight ha ba tare sigi ani sine ba ko mayamna kenu samadon se ngongnari je ha ba tare ana fazari sai tar Albert naga sari se amna hazadab do mi myam naga ar sigi matang se khara habi ne headlights ne kari light yawe dagi magi display gi se speedometer ke ka se ando acha aham de in headlight je ama continental GT ne lei do Royal Enfield ge adu mong da hapam ne ba yellow mo gi halogen ba to adai da hau kan ji da yam sagat ba hai di hap jo hong ba hap ye ko ai thi sagat man da battery ju chai ba yam adu lok thok khre adu du ga aina LED gi baza dai gi am thiu ra ga hap ne ba mai ju sa da ba ngan ju ngan ba adu thi ra hap ne adu ga speedometer ga ama battery gi ama indicator mi hoje asiji di adum online de chele phaja thi ra ga hoi yam phaje Albert ado Albert akhoi ne sigi se fully charged tawar kan thai tare ko thobo matam da ha tare si se Albert speed se magi velocity se kya muk kadi kanna di thoba yal aina na hamo hamba thoda ne ko ama aina sum ki dana 30 40 den thongde ba ado ai sum mamang MU chatluraga nungdang halakom yawe ba ko ado lambi je moi moirang khol lambi ni kanam le de nungdang gi da lambi chu phaba hoi lambi chu phaba pra chit na la kanam le ta ba ado ne si yeng ge na ai lai khat le ko aroi de lekha kan da adum chekhat pa yari ba aroi bi ha je ado 70 bok ti yong no thogre lambi do lo san gre ba du Ayan tap thare 70 bok ti thogre ang si hojik pocket Albert na self test to matam sida hi tare samadon si hojik 70 kilometer sorry 70 speed se 70 da ha tare ko 70 km/h 70 km/h da khoi thog ya ko siam na su nungai je Albert abdi
speed is also makoigi has a commercially build up tower iba bike siga so chap manarabane ba natra ado albert akoina makhata na khangning ba se aina nga side gi sum akoigi sigi samadon EV1 se sum yengba matamda magi design je ha ba tare ko akoi cafe racer gi mawong da sari se sigi se magi mechanism si demand tower ira na trakanda albert ki on design tower kanda sigi cafe racer gi design se helira magi design si matang dos kitang habi on 좀 아이는 개페레사 사기 뭐 밤주 밤이 보고 개페레사지 몽도 다운에 이행거다. 따이 누파만 거의 박터가 타오라가. 아들가 마지 이행거다 가이다. 이점점나 거기 차이다 하이로네. 가리 아무 했다. 히로 혼다 컴퓨터 그노 kaik가지. 이행보다 가이다래. 그놈 야옹야옹도 이점점바 플레인 오버기 땐또 우예보. 아도 개페레사 하인데 야마지도 파세오네. 파세. 모이 모ong제 같은 틴군바 시군바제 개페레사지 예행보다 먹고는 야오네바 퍼스널리티 야오이 됐다가 야오야 아두기주 칼라가 사기네 마옹도 마게 밤도 안 밤바이나 호이 akoina sum taza matam da su albert ko sigi body se assemble tong na hona matam da haiba tare tongan ba akoi gi haibadi mean and discarded tower ba haiba tare materials me amakak na su khomjal la kanda the mind tower ga si assemble tower ki ba part khar su yawin hai ko sida su yamna su nungai za ba haiba tare haibadi akoina discarded tower kanda Calling jar kanda manga do poto albert kumba yamna innovative ba youth amakak na thokpira kanda recycling gi pot amakak sulaki base possibility me amakak samadons na koi mang se layer kanda koi possibility me amakak su uye haize batare ko ade miyam na su sigi possibility su loimak uram gani na khanje ado albert china wari wakha makha se tarak point ha batare sigi kaino se samadon se ma hose complete sarak pa loirak pa se sigi se albert amount ti kya mu kadi changchan gre ahamba aina laiba kano sum pathokpadane ko da sum yam kana ningjang-badi oidre mamang gi mayam de kaure sahi phajala ne na mane aduga sum aina chawrak pache da aina igi do sum pathoga yeng kan da haju pawda 82000 hojbudi mu helamani ko haidi mamang pamje mu sindokre ba aina sindokpa haidi semgre ma gi pipe se khotle i thau ju yen aduga sindokka hoji 82000 83 84 dan yoro ma dodi mal ya haibadi akoina part se tongan na su leigi bu oi ba haitare albert ki sinatra aduna su abdi tongan punna paisa sa ga da do punna leire dum ya moi da bane tongan leigi bani na haibatare paisa je kitang di keno taugi ba haitare ko albert do akoina sum yengjawa matam da haitare akoigi sigi mamang sida akoigi samadon EV1 na hair kan da akoigi samadon akoigi polo sana bagi amakaksu logo amakaksu yekpiri ko yam faze amna personality touch amakaksu yaw go male ado albert sigi bike sida koina samadon kauri base sigi maram si kari gi oidon ai chum khanda yam kana lu na di thon gi deu ko chum khandaraga chum kaba ai chum khanbadane kaino je sagona je bike ju sanai dana mane man bane wa chana bane bike hairaga 시대이다 그노 또 파서로요. 하이디 아토파 아마 헥타 합선도 파서로요. 자노도 주 이행에 아두고 바이 상본지 양에 아두기주 오래 양에 바이트 털레 바이트 양이다. 아두기 한번도 아두기주 오래고. 아우가 숨 폴로기 까이기 하이디 conservation기 아두분버기 숨 미네 얘기도도 시 우라가디 좀 이행가더라 하이디 kabo ninjangan bada adu yoine sum haibadi football gumba kai gumba dane hena meje emphasis pi giba khogi samadon haiba sima khogi manipuri poni gi khogi horak pham oine haiba natra khogi maitai gi sagon poni se haiba tar sagon kauriba maram simak haiba tare ko maitai khoi kang leipa ki miyam sing siga sagon naraga horaki salan kaya da mana mateng pang kanda sagon naraga horaki haiba gi sagon kaubune so hainai ko sigi keno wakhalon su pusala kanda albert na ngasi sabiri ba samadon sina su kai haiba tare ai khoi da anauba inot amakak so kang leipa ki miyam se su soidna pibi ne na khanjei ko albert yamna su nungai je maming simak thon bira ramba se ko koina su yam nungai je ado albert koina makhata na khangning ba se what is so unique about this samadon sigi magi uniqueness se kai goitno my uniqueness di da okay Manipur di hamba sum bike ta thauba je electric ta bike ta thauba je bike ta hamba lebi je hojipudi thokre ko ngarang na han ama launch tawbane ba bike ama electric ki ama
irradiant ꯑꯃ ꯂꯩꯕꯅꯦꯕ electric bike ꯑꯃ ꯊꯧꯈ꯭ꯔꯕꯅꯤ ꯃꯣꯏꯗꯨꯅ ꯑꯃꯨꯛ ꯀꯩꯅꯣꯒꯤ ꯇꯥꯏꯞꯇ ꯍꯥꯔꯂꯤ ꯗꯦꯚꯤꯁꯟꯒꯤ ꯇꯥꯏꯞꯇ ꯑꯆꯧꯕ ꯁꯨꯃꯥꯏꯅ ꯇꯧꯔ ꯍꯥꯏꯅ ꯊꯧꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯇꯧꯋꯦ ꯑꯗꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯕꯥꯏꯛ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯕꯥꯏꯛ electric bike ꯁꯦꯝꯕꯁꯦ ꯊꯧꯕꯁꯦ ꯁꯤꯁꯤꯅ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯕꯀꯣ ꯑꯣꯏꯅꯤ ꯑꯜꯕꯔꯠ ꯑꯣꯏꯅꯤ ꯑꯗꯨꯗꯨꯅ ꯁ꯭ꯀꯨꯇꯔꯒꯨꯝꯕ ꯑꯗꯒꯤ ꯑꯣꯇꯣ ꯔꯤꯛꯁꯣꯒꯨꯝꯕꯗꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯗꯅꯀꯣ ꯕꯥꯏꯛꯀꯤ ꯑꯣꯏꯅꯗꯤ ꯁꯤꯁꯦ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯕ ꯑꯗꯨꯗꯨꯅ ꯑꯗꯨꯒꯤ ꯌꯨꯅꯤꯛꯅꯦꯁ ꯍꯥꯏꯗꯤ ꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯕꯗ ꯑꯗꯨꯃꯛ ꯉꯥꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯜꯕꯔꯠ ꯑꯗꯣ ꯃꯅꯤꯄꯨꯔꯗꯁꯨ ꯀꯥꯕꯛ ꯑꯗꯨꯝ ꯄꯨꯁꯟꯖꯔ ꯁꯦꯝꯖꯕꯗꯣ ꯃꯅꯤꯄꯨꯔꯗ ꯃꯄꯥꯟꯗꯒꯤ ꯄꯨꯔꯛꯑꯒ ꯑꯍꯥꯟꯕ ꯊꯧꯋꯥꯏꯕ ꯅꯠꯇꯕ ꯁꯨꯝ ꯁꯤꯗꯒꯤ ꯁꯨꯝ ꯁꯦꯝꯃꯒ ꯊꯧꯕꯗꯣ ꯂꯩꯍꯥꯎꯁꯤꯗꯒꯤ ꯇꯞꯅ ꯁꯦꯝꯒꯠꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯕ ꯄꯣꯠ ꯑꯃꯈꯛ ꯃꯅꯤꯄꯨꯔꯒꯤ ꯂꯩꯍꯥꯎꯁꯤꯗ ꯑꯣꯏꯖꯈꯤꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯍꯥꯎꯁꯤꯗꯒꯤ ꯄꯣꯛꯆꯈꯤꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯃꯛꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯡꯊꯣꯟꯃꯛꯁꯨ ꯊꯣꯟꯕꯅꯤ ꯍꯥꯏꯕꯁꯨ ꯍꯥꯏꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯜꯕꯔꯠ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯒꯤꯁꯦ ꯁꯃꯗꯣꯟꯁꯤ ꯍꯦꯛ ꯀꯩꯅꯣ ꯁꯦꯝꯒꯠꯂꯛꯄ ꯍꯧꯕꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤ ꯐꯥꯎꯕ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯜꯕꯔꯠ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯃꯌꯥꯝꯗꯤ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯦ ꯁꯣ ꯀꯔꯤ ꯆꯦꯂꯦꯟꯖꯦꯁ ꯀꯔꯤ ꯊꯦꯡꯅꯈꯤ ꯑꯜꯕꯔꯠꯅ ꯑꯋꯥꯕ ꯁꯤꯒꯤ ꯏꯅꯤஷꯤꯌꯦꯜ ꯁ꯭ꯇꯦꯠꯇꯒꯤ ꯍꯧꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯐꯥꯎꯕꯒꯤ ꯌꯧꯔꯛꯅꯕꯁꯤꯗ ꯀꯔꯤ ꯆꯦꯂꯦꯟꯖꯦꯁ ꯀꯔꯤ ꯊꯦꯡꯅꯈꯤ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯑꯍꯥꯟꯕ ꯍꯧꯕꯗꯅꯦꯀꯣ ꯑꯗꯨꯝ ꯍꯧꯕꯗ ꯑꯗꯨꯝ ꯀꯩꯅꯣꯗ ꯍꯥꯏꯗꯤ ꯃꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯣꯕꯥꯗꯒ ꯍꯥꯏꯕ ꯀꯥꯟꯗ ꯍꯧꯕꯗ ꯑꯗꯨꯝ ꯊꯥꯖꯗꯕ ꯅꯠꯇꯕ ꯀꯤꯕꯗꯣ ꯄꯩꯁꯥ ꯃꯥꯡꯕ ꯑꯗꯨꯗꯤ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯍꯧꯔꯦ ꯍꯧꯕꯁꯦ ꯆꯦꯂꯦꯟꯖ ꯍꯥꯏꯗꯤ ꯑꯗꯩꯗꯤ ꯈꯣꯕꯥꯗ ꯑꯍꯥꯟꯕ ꯍꯥꯏꯕ ꯀꯥꯟꯗ ꯀꯥꯟꯗꯦ ꯇꯧꯔꯨꯅꯨ ꯍꯥꯏꯗꯤ ꯄꯩꯁꯥꯗꯣ ꯃꯥꯡꯉ ꯂꯣꯏꯅꯤ ꯃꯥꯅꯦ ꯊꯥꯖꯕꯁꯨ ꯊꯥꯖꯔꯝꯃꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯜꯕꯔꯠ ꯍꯥꯏꯕꯗꯤ ꯑꯜꯕꯔꯠꯁꯦ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯒꯤ ꯁꯃꯗꯣꯟꯁꯦ ꯀ꯭ꯂꯥꯁ 9, 10 ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯑꯗꯨꯝ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯪꯕ ꯍꯧꯈ꯭ꯔꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯁꯨ ꯄꯦꯔꯦꯟꯁꯁꯤꯡꯅꯁꯨ ꯈꯤꯇꯪ ꯊꯥꯖꯕ ꯋꯥꯠꯂꯝꯒꯗꯕ ꯃꯥꯜꯂꯦꯀꯣ ꯋꯥꯠꯂꯦ ꯌꯥꯝ ꯊꯤꯅ ꯋꯥꯠꯂꯦ ꯑꯍꯥꯟꯕꯗꯗꯤ ꯑꯗꯨꯗꯨꯒ ꯑꯍꯥꯟꯕꯗꯗꯤ ꯑꯗꯨꯝ ꯃꯣꯏꯅꯁꯨ ꯍꯧꯗꯣꯛꯄꯗꯣ ꯄꯩꯁꯥꯗꯣ ꯑꯩꯉꯣꯟꯗ ꯄꯤꯌꯣ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯀꯤꯔꯝꯅꯦ ꯀꯩꯅꯣ ꯄꯩꯁꯥꯗꯣ ꯃꯥꯡꯅꯤꯅ ꯇꯧꯕꯅꯤꯅ ꯇꯧꯗ꯭ꯔꯦꯕꯀꯣ ꯐꯅꯌꯥꯝ ꯁꯥꯡꯅ ꯍꯥꯏꯅꯔ ꯂꯥꯛꯑꯦ ꯑꯗꯣ ꯍꯧꯗꯣꯛꯄꯗꯣ ꯃꯣꯏꯗꯣ ꯂꯩꯇ꯭ꯔꯕꯅꯤ나 ꯑꯩꯈꯣꯏ ꯗꯥ ꯅꯥꯎꯕꯅ ꯑꯃ ꯑꯩꯈꯣꯏ ꯃꯥꯕꯣꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯌꯦꯕ ꯑꯗꯨ ꯃꯥꯅ ꯍꯥꯟꯅ 13,000 ꯄꯤꯔꯛꯑꯦꯕ 13,000 ꯄꯤꯔꯛꯑꯒ 13,000ꯗꯨꯅ ꯄꯣꯠ ꯆꯩ ꯆꯦꯟꯕ ꯍꯧꯔꯦ ꯄꯣꯠ ꯆꯩ ꯆꯦꯟꯕ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯃꯣꯇꯣꯔꯒꯁꯦ ꯆꯦꯟꯕ ꯑꯍꯥꯟꯕ ꯂꯥꯛꯑꯀꯥꯟꯗ ꯂꯩꯕ ꯍꯧꯖꯤꯟꯈ꯭ꯔꯕꯅꯤꯅ ꯍꯟꯗꯣꯛꯎꯁꯨ ꯌꯥꯄꯣꯠꯇꯦ ꯃꯤꯗꯤ ꯑꯗꯨ ꯃꯥꯡꯉꯅꯤꯅ ꯇꯥꯔꯗꯤ ꯁꯦꯝꯗ꯭ꯔꯗꯤ ꯑꯗꯨꯗꯨꯅ ꯁꯨꯝ ꯀꯥꯕꯛ ꯄꯩꯁꯥꯁꯦ ꯁꯨꯝ ꯇꯨꯡꯁꯤꯜꯂ ꯁꯨꯝ ꯂꯩꯕ ꯍꯧꯔꯛꯑꯦꯕꯀꯣ ꯑꯗꯩ ꯂꯩꯕ ꯍꯧꯔꯛꯄꯗꯩꯗꯤ ꯑꯗꯨꯕꯨ ꯑꯗꯨꯝ ꯉꯥꯡꯉꯦ ꯀꯩꯕ ꯑꯩꯈꯣꯏ ꯕꯥꯅꯒꯗꯤ ꯍꯟꯗꯣꯛꯎꯔꯁꯤ ꯂꯥꯛꯑꯣ ꯅꯪ ꯃꯥꯡꯉꯗꯤ ꯅꯪ ꯀꯩꯅꯣ ꯇꯧꯔꯗꯤ ꯀꯅꯥꯅ ꯀꯩꯅꯣ ꯇꯧꯗꯣꯔꯤ ꯃꯆꯥ ꯃꯁꯨ ꯅꯠꯇꯦ ꯂꯣꯏ ꯁꯦꯝꯖꯤꯜꯂꯨꯔꯒ ꯊꯧ ꯌꯥꯗꯗꯤ ꯃꯥꯡꯉ ꯂꯣꯏ ꯇꯣꯛꯑꯅꯤ ꯑꯗꯨꯏ ꯁꯔꯨꯛ ꯑꯇꯣꯞꯄ ꯊꯕꯛ ꯇꯧ ꯂꯥꯏꯔꯤꯛꯇ ꯁꯣꯏꯔꯛꯀꯅꯤ ꯇꯧꯔꯨꯅꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯦꯕꯀꯣ ꯑꯗꯩꯗꯤ ꯀꯥꯕꯛ ꯑꯩ ꯅꯝꯐꯨꯗ ꯑꯗꯨꯝ ꯉꯪꯗꯅ ꯑꯗꯨꯝ ꯃꯆꯤꯠ ꯁꯨꯝ ꯂꯩꯕ ꯍꯧꯔꯦ ꯑꯗꯩꯗꯤ ꯃꯥꯒꯤ ꯄꯥꯔꯠ ꯃꯌꯥꯝꯁꯦ ꯂꯩꯕ ꯍꯧꯔꯦ ꯑꯗꯩꯗꯤ ꯌꯣꯠ ꯁꯧꯅꯕ ꯈꯣꯠꯅꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯨ ꯑꯩꯁꯦ ꯍꯥꯟꯅ ꯆꯠꯂꯒ ꯇꯧꯒꯦ ꯇꯧꯔꯝꯃꯦꯕ ꯋꯥꯛꯁꯣꯞꯇ ꯀꯩꯗ ꯑꯗꯨ ꯋꯥꯛꯁꯣꯞꯇꯗꯤ ꯑꯩ ꯁꯨꯝ ꯌꯣꯠ ꯃꯆꯥ ꯑꯃ ꯁꯧꯕꯒꯤ ꯂꯨꯄꯥ 100-100 ꯄꯤꯌꯣ ꯍꯥꯏꯔꯦ ꯑꯗꯩ ꯁꯣꯝꯗꯗꯤ 1000 ꯂꯣꯝꯗ ꯁꯧꯒꯠꯂꯛꯑꯦ ꯃꯐꯝ ꯑꯗꯩꯗꯤ ꯂꯨꯄꯥꯗꯣ ꯑꯗꯨꯝ ꯌꯧꯈꯤꯗꯣꯔꯦꯕ ꯃꯣꯏꯗ ꯁꯨꯝ ꯄꯤꯔ ꯁꯨꯝ ꯇꯧꯔꯗꯤ ꯑꯗꯨꯗꯨꯅ ꯁꯤꯗꯤ ꯂꯩꯕꯅ ꯐꯔꯅꯤꯅ ꯋꯦꯜꯗꯤꯡ ꯃꯦꯆꯤꯟꯁꯨ ꯑꯣꯏꯅ ꯂꯩꯔꯦꯕ ꯇꯨꯡꯁꯤꯜꯂꯒ ꯑꯗꯨꯁꯨ ꯋꯦꯜꯗꯤꯡ ꯃꯦꯆꯤꯟꯒ ꯃꯣꯏꯒꯤ ꯑꯦꯡꯒꯜ ꯒ꯭ꯔꯥꯏꯟꯗꯔꯅ ꯑꯃ ꯁꯨꯃꯥꯏꯅ ꯌꯣꯠ ꯀꯛꯅꯕ ꯂꯩꯕꯗꯣ ꯑꯗꯨꯗꯨꯒ ꯗ꯭ꯔꯤꯜꯒꯁꯦ ꯇꯧꯔ ꯂꯩꯔꯦꯕ ꯑꯍꯥꯟꯕ ꯂꯩꯔꯒ ꯁꯨꯝ ꯁꯦꯝꯕ ꯑꯗꯩ ꯁꯨꯝ ꯃꯆꯤꯠ ꯌꯨꯝꯗ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯖꯔꯦꯕ ꯑꯗꯨꯝ ꯐꯝꯃꯒ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯃꯆꯥ ꯈꯥꯝꯐꯝꯁꯦ ꯑꯁꯤꯗꯩꯗ ꯑꯗꯨꯝ ꯑꯗꯨꯝ ꯑꯁꯤꯗꯩ ꯑꯗꯨꯝ ꯇꯧꯕ ꯍꯧꯔꯦꯕ ꯑꯗꯩꯗꯤ ꯑꯗꯨꯒꯤ ꯃꯇꯥꯡ ꯇꯣꯛꯑꯒ ꯑꯗꯨꯝ ꯉꯥꯡꯉꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯁꯦꯝꯕꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕꯅꯤꯅ ꯌꯥꯏ ꯌꯥꯗꯦꯗꯣ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯑꯗꯩ ꯁꯦꯝꯕꯁꯤꯗ ꯑꯃꯨꯛ ꯌꯥꯝ ꯀꯥꯟꯅ ꯇꯥꯏꯁꯤꯅ ꯃꯩꯁꯦ ꯅꯣꯡꯃꯒ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯅꯣꯡ ꯈꯤꯇꯪꯁꯨ ꯍꯧꯖꯤꯛꯄꯨꯗꯤ ꯇꯧꯈꯤꯗ꯭ꯔꯦꯕꯀꯣ ꯑꯃꯨꯛ ꯑꯗꯨꯒ ꯃꯔꯛ ꯆꯍꯤ ꯑꯃꯅꯤꯒꯤ ꯃꯃꯥꯡꯗ ꯅꯠꯇ꯭ꯔꯥ ꯅꯠꯇꯦ ꯍꯟꯗꯛꯀꯤ ममांग चही तंखाई चलपसे अदगी अदुम नोंबु ममांग चही नतीने हंदकी चही की नोंग चुबा होरपसे सिदगी नोंजे खितंग हेक चुबगा नोंग जिंगन मखोन नोंजे मखोन एक ताव मई मुतलेवा सेमगे तौबो चंगरनी थांदोअनी अदुदुगा मई यो चेक सौगे तो मई मुत खरायरानी अदु नोंग अदुम गायरानी मई लापो गायरानी अदु मई जो नुआइतेबा अदुदुगा अदुगिजु ओइरे अदुदुजु फनाम नुमित था मखाइमु हेना दुम मई लाक्ता दुम चखरेबा सेमग्रेबा अदुदुगा मई लाक्तरगजु कनो तौबा याबा पोट कइदी मई याउदबिदि तौबा याबा पोट हादि योट कक्पा टेंसाइन अदाइन सेमेबको दुस मतम दा मांगेबा मई तौ अदुदु मतम मयाम चखरे अदुदुगा सेमबा हौरे अदैदि नाम दशा ताइजे
ꯑꯍꯥꯟꯕꯗ ꯕꯦꯇ꯭ꯔꯤꯁꯦ ꯑꯆꯧꯕꯅꯤꯅ ꯄꯨꯂꯞ ꯑꯃꯨꯛꯇ ꯂꯩꯕ ꯉꯝꯗꯦ ꯂꯤꯁꯤꯡ ꯅꯤꯐꯨꯁꯦ ꯑꯃꯨꯛꯇ ꯄꯨꯂꯞ ꯄꯨꯊꯣꯛꯄꯗꯣ ꯉꯝꯗꯦꯕ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯕꯦꯇ꯭ꯔꯤ ꯑꯃꯨꯕ ꯁꯥꯃꯨꯛ ꯆꯥꯎꯕ ꯑꯃ 12 ꯚꯣꯜꯠ ꯑꯩꯈꯣꯏ ꯂꯦꯝꯒ ꯊꯥꯅꯕꯗꯣ ꯂꯨꯄꯥ 900 ꯄꯤꯌꯦꯅ ꯂꯩꯔꯨꯏꯕꯀꯣ ꯑꯗꯨꯅ ꯌꯥꯗꯧ ꯃꯥꯜꯂꯦꯅ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯗꯤ ꯁꯝꯕ ꯂꯣꯏꯔꯒ ꯃꯔꯤ ꯂꯩꯔꯨꯏꯕ ꯁꯝꯕ ꯂꯣꯏꯔꯒ ꯎꯪꯉꯦꯕꯀꯣ ꯆꯀꯥꯁꯦ ꯌꯥꯔꯦꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯒ ꯍꯦꯛ ꯐꯝꯗꯕꯒ ꯂꯦꯞꯈ꯭ꯔꯕ ꯒꯥꯔꯤꯁꯦ ꯋꯦꯠ ꯍꯥꯞꯆꯟꯕꯗꯣ ꯆꯤꯡꯕ ꯉꯝꯗ꯭ꯔꯕ ꯑꯗꯩꯗꯤ ꯑꯩꯁꯦ ꯃꯊꯥ ꯁꯥꯔꯦꯕ ꯑꯩꯈꯣꯏ ꯕꯥ ꯍꯣꯏꯗꯤ ꯍꯥꯏꯗꯣꯛꯇꯦꯕꯀꯣ ꯁꯣꯏꯔꯦꯅ ꯑꯃꯨꯛ ꯑꯗꯩꯗꯤ ꯍꯥꯏꯗꯣꯛꯎꯔꯒꯗꯤ ꯁꯤꯗꯤ ꯏꯁꯥ ꯂꯥꯟ ꯁꯥꯟꯅꯔꯅꯤꯅ ꯑꯩꯅ ꯌꯥꯅꯤꯁꯨ ꯇꯧꯔꯦ ꯑꯗꯨꯗꯨꯒ ꯀꯩꯝ ꯍꯥꯏꯗꯣꯛꯇꯦ ꯃꯣꯏꯅ ꯍꯪꯉꯛꯄꯗꯤ ꯌꯥꯕ꯭ꯔꯣ ꯏꯕꯨꯡꯉꯣ ꯍꯪꯉꯗꯤ ꯑꯩꯅ ꯌꯥꯏ ꯀꯩꯁꯨ ꯇꯧꯗꯦ ꯌꯥꯏ ꯆꯤꯡꯉꯅꯤ ꯑꯗ ꯍꯣꯔꯦꯟ ꯀꯩꯅꯣꯝ ꯁꯦꯝꯗꯣꯛꯀꯗꯧꯕ ꯋꯥꯠꯂꯤ ꯑꯗꯨꯒ ꯌꯦꯡꯉꯣ ꯍꯥꯏꯌꯦꯕ ꯃꯣꯏꯗ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯇꯦꯕ ꯌꯥꯏ ꯌꯥꯗꯦꯁꯦ ꯑꯗꯨꯗꯨꯒ ꯄꯥꯈꯠꯄꯗꯤ ꯂꯣꯏꯔꯕ ꯁꯣꯝꯗ ꯑꯩꯗꯤ ꯑꯗꯨꯝ ꯀꯥꯟꯗ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯨꯟꯊ꯭ꯔꯥꯃꯨꯛ ꯆꯪꯈ꯭ꯔꯦꯕ ꯑꯗꯨꯗꯒꯤꯗꯤ ꯄꯩꯁꯥꯗꯨꯁꯨ ꯌꯥꯝ ꯆꯪꯈ꯭ꯔꯕꯅꯤꯅ ꯄꯥꯈꯠꯂꯦ ꯑꯗꯩꯗꯤ ꯃꯥꯁꯦ ꯁꯨꯝ ꯑꯩꯅ ꯑꯍꯦꯟꯕ ꯑꯃꯨꯛ ꯕꯦꯇ꯭ꯔꯤ ꯒꯥꯔꯤ ꯃꯆꯥꯗꯤ ꯑꯃꯨꯛ ꯂꯧꯊꯣꯛꯑꯦꯕ ꯈꯔꯒ ꯑꯃꯨꯛ ꯍꯥꯟꯅ ꯁꯦꯔꯤꯁꯇ ꯁꯝꯕꯗꯣ ꯄꯦꯔꯦꯂꯦꯜꯗ ꯃꯔꯤ ꯑꯃ ꯆꯞ ꯃꯥꯟꯅꯅ ꯁꯝꯃꯒ ꯑꯃꯨꯛ ꯑꯦꯝꯄꯤꯌꯔ ꯆꯥꯎꯈꯠꯂ ꯌꯦꯡꯒꯦꯅ ꯑꯗꯨ ꯌꯦꯡꯕꯗꯩꯗꯤ ꯑꯗꯨ ꯌꯦꯡꯉ ꯌꯥꯅꯤꯅ ꯈꯟꯕ ꯅꯨꯡꯗꯥꯡꯒꯤꯗ ꯍꯥꯏꯗꯤ ꯍꯥꯟꯅ ꯑꯩꯅ ꯕꯦꯇ꯭ꯔꯤ ꯃꯔꯤꯗꯨꯅ ꯄꯤꯔꯝꯃꯤꯗꯣ ꯁꯨꯔꯝꯗ꯭ꯔꯦꯕ ꯃꯥꯒꯤ ꯋꯥꯠꯇꯣ 1000 ꯋꯥꯠꯅꯦꯕ ꯃꯥꯒꯤ ꯃꯣꯇꯣꯔꯁꯦ ꯑꯗꯩ 350 450 ꯋꯥꯠ ꯃꯨꯛꯇꯪ ꯄꯤ ꯂꯩꯔꯝꯃꯕ ꯑꯗꯩ ꯁꯨꯝ ꯅꯤꯡꯁꯤꯡꯉꯀꯥꯟꯗ ꯑꯗꯨꯅ ꯑꯣꯏꯔꯝꯃꯅꯤꯁꯦ ꯈꯪꯉꯦꯕꯀꯣ ꯑꯗꯨꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯒꯥꯔꯤꯗꯒꯤ ꯕꯦꯇ꯭ꯔꯤꯁꯦ ꯑꯃꯨꯛ ꯂꯧꯊꯣꯛꯑꯦ ꯒꯥꯔꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯕ ꯒꯥꯔꯤ ꯃꯌꯥꯝꯁꯤꯗꯤ ꯑꯗꯨꯒ ꯑꯃꯨꯛ ꯁꯝꯃꯦ ꯑꯗꯨꯒ ꯌꯦꯡꯉꯦꯕꯀꯣ ꯑꯗꯨꯗꯩꯗꯤ ꯑꯩ ꯇꯣꯡꯉꯒ ꯈꯤꯇꯪꯈꯛ ꯏꯟꯕ ꯍꯧꯔꯛꯑꯦꯕ ꯍꯥꯏꯅ ꯈꯤꯇꯪ ꯇꯞꯅ ꯆꯦꯟꯕ ꯍꯧꯔꯛꯑꯦꯕ ꯑꯁꯤꯗꯤ ꯌꯥꯔꯅꯤ ꯈꯪꯉꯦꯕꯀꯣ ꯑꯗꯨꯒ ꯌꯥꯔꯒꯁꯨ ꯐꯖꯅ ꯆꯦꯟꯕꯗꯣ ꯅꯠꯇ꯭ꯔꯤꯕꯅꯤꯅ ꯑꯩꯁꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯄꯥꯈꯠꯂꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯀꯥ ꯑꯃ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯀꯥꯃꯟꯖꯥꯎꯅ ꯃꯥꯁꯦ ꯏꯁꯀꯨꯇꯔ ꯊꯧꯋꯦꯕꯀꯣ ꯑꯗꯩ ꯃꯉꯣꯟꯗꯒꯤ ꯀꯥꯃꯟꯖꯥꯎ ꯕꯦꯇ꯭ꯔꯤꯗꯣ ꯑꯝꯇ ꯋꯥꯏꯒꯦ ꯅꯪ ꯕꯦꯇ꯭ꯔꯤꯗꯣ ꯑꯝꯇ ꯋꯥꯏꯒꯦ ꯑꯩ ꯒꯥꯔꯤꯁꯦ ꯊꯧꯕ ꯌꯥꯕ꯭ꯔꯗꯪ ꯌꯦꯡꯒꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯃꯥꯅ ꯍꯦꯛ ꯍꯥꯏꯕꯒ ꯃꯥꯗꯤ ꯑꯗꯨꯝ ꯂꯥꯛꯑꯦꯕꯀꯣ ꯄꯥꯏꯔꯛꯑꯦꯕ ꯑꯗꯨꯒ ꯁꯝꯃ ꯌꯦꯡꯀꯥꯟꯗ ꯒꯥꯔꯤꯁꯦ ꯊꯧꯔꯦꯕ ꯊꯧꯕ ꯌꯥꯔꯦ ꯊꯧꯕ ꯑꯗꯨꯗꯗꯤ ꯌꯥꯔꯦꯕ ꯑꯗꯨꯗꯩꯗꯤ ꯏꯁꯀꯨꯇꯔꯒꯤ ꯍꯣꯏ ꯒꯥꯔꯤ ꯍꯣꯏ ꯀꯩꯅꯣ ꯕꯦꯇ꯭ꯔꯤꯁꯤꯅ ꯂꯝꯕꯤꯗ ꯊꯧꯔꯦꯕꯀꯣ ꯑꯗꯨ ꯇꯧꯕꯗꯩꯗꯤ ꯑꯩꯈꯣꯏ ꯕꯥꯁꯦ ꯉꯥꯡꯉꯝꯕꯁꯦ ꯊꯠ ꯂꯥꯎ ꯍꯟꯊꯈ꯭ꯔꯦꯕ ꯍꯣꯏ ꯍꯥꯏꯗꯤ ꯃꯤꯠꯃꯥꯡꯗ ꯍꯣꯏ ꯎꯔꯕꯅꯤꯅ ꯊꯧꯕꯗꯣ ꯌꯥꯔꯣꯏꯅ ꯑꯗꯨꯗꯩꯗꯤ ꯑꯗꯨꯝ ꯕꯦꯇ꯭ꯔꯤꯗꯣ ꯀꯔꯝ ꯀꯥꯟ ꯂꯩꯁꯦ ꯍꯥꯏꯅꯣ ꯑꯗꯨ ꯇꯧꯁꯦ ꯍꯥꯏꯅꯣꯅ ꯑꯗꯨꯝ ꯇꯧꯕ ꯍꯧꯔꯦꯕ ꯁꯞꯄꯣꯔꯠ ꯍꯦꯟꯅ ꯄꯤꯁꯜꯂꯛꯄꯗꯣ ꯍꯣꯏ ꯁꯞꯄꯣꯔꯠ ꯍꯦꯟꯅ ꯄꯤꯁꯜꯂꯛꯄꯗꯣ ꯇꯧꯔꯦꯕ ꯌꯥꯝ ꯑꯩꯈꯣꯏ ꯃꯥꯗꯤ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯝ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯍꯥꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯃꯥꯅ ꯉꯥꯡꯕ ꯅꯠꯇꯕ ꯄꯥꯈꯠꯄꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯉꯝꯗꯣꯏꯔꯅꯦ ꯌꯥꯒꯗ꯭ꯔꯅꯦ ꯑꯗꯨꯕꯨꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯑꯩꯅ ꯌꯥꯅꯤ ꯃꯥ ꯀꯩꯅꯣ ꯇꯧꯋꯦ ꯃꯥꯗꯤ ꯀꯟꯅꯗꯤ ꯉꯥꯡꯗꯦꯕ ꯃꯥꯅ ꯄꯥꯈꯠꯄꯒꯤ ꯁꯨꯝ ꯍꯥꯏꯕꯗꯣ ꯑꯍꯣꯏ ꯑꯗꯩꯗꯤ ꯑꯗꯨ ꯌꯥꯔꯦ ꯈꯪꯕꯗꯩꯗꯤ ꯑꯗꯨꯝ ꯕꯦꯇ꯭ꯔꯤꯁꯦ ꯂꯩꯅꯕ ꯇꯧꯕꯗ ꯑꯩꯈꯣꯏ ꯃꯥꯅ ꯑꯃꯨꯛ ꯐꯅꯌꯥꯝ ꯀꯨꯏꯅ ꯂꯩꯔꯒ ꯁꯤ ꯁꯥꯕ ꯂꯣꯏꯔꯝꯗꯥꯏꯗ ꯂꯩꯌꯦꯕ ꯂꯣꯏ ꯂꯣꯏꯔꯀꯥꯟꯗ ꯇꯨꯡꯁꯤꯟꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯌꯨꯝꯂꯣꯝꯗꯒꯤ ꯑꯃꯨꯛ ꯃꯥꯒꯤ ꯄꯩꯁꯥ ꯑꯃꯨꯛ ꯄꯨꯔꯨꯏꯑꯕ ꯑꯗꯨ ꯇꯧꯔ ꯂꯩꯒ꯭ꯔꯦ ꯑꯗꯨꯝ ꯂꯣꯏꯒ꯭ꯔꯦ ꯑꯗꯨ ꯁꯥꯕ ꯑꯗꯨꯝ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯈ꯭ꯔꯦꯕ ꯑꯗꯩ ꯃꯤꯌꯥꯝꯅ ꯂꯣꯏ ꯈꯪꯅꯕ ꯍꯧꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯜꯕꯔꯠ ꯑꯗꯣ ꯑꯜꯕꯔꯠ ꯁꯤꯒꯤ ꯁꯃꯗꯣꯟ ꯍꯥꯏꯇꯥꯔꯦꯀꯣ EV1 ꯖꯦꯅꯦꯔꯦꯁꯟ 1ꯅꯦ ꯍꯥꯏꯅꯁꯨ ꯑꯜꯕꯔꯠꯅ ꯇꯥꯛꯄꯤꯔꯦ ꯑꯩꯈꯣꯏꯗꯁꯨꯀꯣ ꯑꯗꯣ ꯁꯤꯒꯤ ꯁꯃꯗꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁ ꯄ꯭ꯔꯗꯛꯁꯟ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯒꯗꯤ ꯂꯩꯕ꯭ꯔꯥ ꯑꯜꯕꯔꯠ ꯑꯗꯨꯗ ꯃꯣꯏꯒꯤ ꯃꯥꯁ ꯄ꯭ꯔꯗꯛꯁꯟ ꯇꯧꯕ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯒꯥꯔꯤꯁꯦ ꯁꯥꯔꯒꯁꯨ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯑꯩꯅ ꯃꯤꯒꯤ ꯁꯥꯕꯤꯌꯣ ꯍꯥꯏꯁꯨ ꯑꯩꯅ ꯁꯥꯎꯔꯁꯨ ꯍꯥꯏꯗꯤ ꯒꯥꯔꯤꯁꯤꯒꯤ ꯀꯩꯅꯣꯗꯣ ꯌꯥꯗ꯭ꯔꯤꯕ ꯌꯣꯟꯕ ꯌꯥꯗ꯭ꯔꯤꯕ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯈꯣꯠꯄ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯩꯅ ꯌꯣꯜꯂꯨꯔꯁꯨ ꯑꯩ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯤꯒꯦꯜ ꯑꯣꯏꯗꯕ ꯄꯣꯠꯅꯦꯕ ꯑꯩꯅ ꯊꯧꯔꯤꯁꯤꯁꯨ ꯑꯍꯣꯏ ꯑꯗꯨ ꯇꯧꯅꯕꯗꯤ ꯇꯧꯔꯤꯕ ꯍꯥꯏꯗꯤ ꯐꯥꯗꯅꯕ ꯂꯝꯕꯤꯗ ꯍꯥꯏꯗꯤ ꯏꯁꯇ꯭ꯔꯤꯠ ꯂꯤꯒꯦꯜ ꯑꯣꯏꯕꯅ ꯃꯣꯏꯒꯤ ꯆꯦ ꯆꯥꯡ ꯃꯌꯥꯝꯗꯣ ꯑꯗꯨ ꯇꯧꯅꯕ ꯇꯧꯋꯦ ꯑꯗꯨꯒ ꯒꯥꯔꯤꯁꯦ ꯃꯤꯉꯣꯟꯗ ꯌꯣꯜꯂꯒ ꯁꯥꯔꯒ ꯌꯣꯟꯒꯦ ꯍꯥꯏꯔꯁꯨ ꯑꯗꯨꯁꯨ ꯌꯥꯗ꯭ꯔꯤꯕ ꯑꯃꯨꯛ ꯃꯣꯏꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯀꯝꯄꯅꯤ ꯅꯦꯝ ꯑꯗꯨꯒꯤ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯇꯧꯅꯕꯁꯨ ꯇꯧꯔꯤꯕ ꯑꯗꯨ ꯇꯧꯕ ꯂꯣꯏꯔꯒꯗꯤ ꯑꯗꯨꯝ ꯃꯥꯁ ꯄ꯭ꯔꯗꯛꯁꯟꯁꯦ ꯏꯁꯥꯅ ꯑꯣꯏꯔꯁꯨ ꯁ꯭ꯇꯥꯔꯠ ꯑꯞ ꯌꯥꯎꯖꯔꯒꯁꯨ ꯁ꯭ꯇꯥꯔꯠ ꯑꯞꯇꯤ ꯌꯥꯎꯒꯦꯗꯤ ꯈꯜꯂꯦ ꯑꯩ ꯇꯧꯅꯕꯗꯤ ꯇꯧꯔꯤꯕꯀꯣ ꯁ꯭ꯇꯥꯔꯠ ꯑꯞ ꯐꯥꯎꯔꯒꯗꯤ ꯑꯗꯨꯝ ꯃꯥꯁ ꯄ꯭ꯔꯗꯛꯁꯟ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯗꯨ ꯂꯣꯏꯔꯗꯤ ꯑꯗꯨꯝ ꯇꯧꯒꯦꯅ ꯇꯧꯋꯤ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯕꯤꯌꯨ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯁ꯭ꯇꯥꯔꯠ ꯑꯞ ꯄꯣꯂꯤꯁꯤ ꯃꯌꯥꯝ ꯈꯛꯁꯨ ꯂꯩꯔꯦꯀꯣ ꯑꯗꯣ ꯅꯍꯥꯟ ꯑꯩꯅꯁꯨ ꯌꯨꯇ꯭ꯌꯨꯕꯇ ꯊꯦꯡꯅꯕ ꯍꯥꯏꯇꯥꯔꯦ ꯑꯜꯕꯔꯠꯀꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯝꯗꯝꯁꯤꯒꯤ ꯍꯥꯏꯇꯥꯔꯦ MLA ꯑꯣꯅꯔꯦꯕꯜ ꯁꯔ ꯅꯨꯔꯨꯜ ꯍꯁꯟꯅꯁꯨ ꯌꯦꯡꯕꯤꯈ꯭ꯔ ꯃꯥꯜꯂꯦꯀꯣ ꯑꯣꯅꯔꯦꯕꯜ MLA ꯃꯁꯥꯃꯛꯅꯒꯁꯨ ꯊꯧꯔꯒ ꯆꯠꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯎꯈꯤꯕꯀꯣ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯆꯥꯎꯊꯣꯛꯆꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯜꯕꯔꯠꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯋꯦꯟꯁꯤ ꯁꯤꯒꯤꯗꯃꯛꯇꯁꯨ ꯇꯣꯉꯥꯟꯕ ꯁ꯭ꯇꯥꯔꯠ ꯑꯞ ꯑꯃꯁꯨ ꯂꯩꯖꯩꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯅꯠꯇꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤꯁꯤꯗ ꯃꯣꯏꯅꯁꯨ ꯍꯦꯟꯅꯁꯨ ꯄꯨꯛꯅꯤꯡ ꯆꯪꯕꯤꯔꯀꯥꯟꯗ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤꯁꯦ ꯍꯦꯟꯅꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯖꯒꯦ ꯑꯜꯕꯔꯠ ꯑꯗꯣ ꯑꯜꯕꯔꯠ ꯁꯤ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠꯁꯤꯗꯤ ꯀꯅꯥ ꯀꯅꯥꯗ ꯄꯤꯕꯤꯅꯤꯡꯉꯤ ꯀ꯭ꯔꯦꯗꯤꯠꯁꯤ ꯃꯤ ꯃꯌꯥꯝ ꯌꯥꯝꯃꯦ ꯑꯩꯅ ꯄꯤꯅꯤꯡꯉꯤꯁꯦ ꯑꯍꯥꯟꯕꯗ ꯈꯨꯕꯥ ꯈꯨꯃꯥ
ꯑꯩꯈꯣꯏ ꯆꯦ ꯏꯃꯥꯟꯅꯕ ꯑꯃꯒ ꯂꯩꯌꯦꯕꯀꯣ ꯇꯣꯝꯕꯤꯅ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯂꯩ ꯍꯥꯏꯗꯤ ꯄꯨꯟꯃꯤꯟꯅꯕ ꯑꯗꯨ ꯃꯣꯏ ꯃꯌꯥꯝ ꯏꯃꯥꯟꯅꯕ ꯐꯦꯃꯤꯂꯤ ꯑꯦꯟ ꯐ꯭ꯔꯦꯟడ్ꯁꯤ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯄꯤꯅꯤꯡꯉꯦ ꯕꯣꯠ ꯏꯃꯣꯁꯅꯦꯜꯂꯤ ꯑꯗꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯁꯞꯄꯣꯔꯠ ꯂꯣꯏꯅꯃꯛ ꯇꯧꯕꯤꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛꯇ ꯑꯜꯕꯔꯠꯅ ꯀ꯭ꯔꯦꯗꯤꯠ ꯄꯤꯕꯤꯅꯤꯡꯉꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯜꯕꯔꯠꯀꯤ ꯀ꯭ꯔꯦꯗꯤꯠꯁꯤꯗ ꯑꯩꯈꯣꯏ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯊꯣꯡꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯌꯧꯕ ꯑꯣꯏꯁꯅꯨ ꯍꯥꯏꯖꯒꯦ ꯑꯗꯣ ꯑꯜꯕꯔꯠ ꯑꯩꯈꯣꯏꯅ ꯍꯪꯕꯗ ꯆꯤꯊꯖꯍꯧꯕ ꯑꯃꯈꯛ ꯂꯩꯔꯦꯀꯣ ꯕꯕꯥꯒꯤ ꯃꯇꯥꯡꯗꯁꯨ ꯄꯟꯕꯤꯔꯤ ꯏꯃꯥꯒꯤ ꯃꯇꯥꯡꯗꯁꯨ ꯌꯥꯝ ꯄꯟꯕꯤꯔꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯍꯦꯟꯅ ꯈꯪꯕꯗ ꯅꯨꯡꯉꯥꯏꯖꯅꯕ ꯑꯜꯕꯔꯠꯀꯤ ꯏꯃꯥ ꯕꯕꯥꯒꯤ ꯃꯤꯡ ꯏꯆꯦꯒꯤ ꯃꯤꯡ ꯑꯗꯒꯤ ꯑꯜꯕꯔꯠꯀꯤ ꯂꯩꯐꯝꯁꯦ ꯁꯤꯕꯨꯁꯨ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯎ ꯕꯕꯥꯒꯤ ꯃꯤꯡꯅ ꯁꯔꯥꯡꯊꯦꯝ ꯏꯕꯣꯆꯥ ꯃꯤꯇꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯤꯡꯅ ꯁꯔꯥꯡꯊꯦꯝ ꯑꯣꯡꯕꯤ ꯁꯦꯔꯥꯝ ꯇꯔꯥꯀꯦꯁꯣꯔꯤ ꯗꯦꯕꯤ ꯑꯩꯈꯣꯏ ꯆꯦꯒꯤꯅ ꯁꯔꯥꯡꯊꯦꯝ ꯗꯁꯤꯅꯤ ꯆꯅꯨ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯐꯝꯅ ꯋꯥꯡꯈꯩ ꯊꯝꯕꯥꯜꯈꯣꯡ ꯋꯥꯡꯈꯩ ꯊꯝꯕꯥꯜꯈꯣꯡꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯜꯕꯔꯠ ꯑꯩꯈꯣꯏ ꯑꯜꯕꯔꯠꯀ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯗꯤ ꯃꯌꯥꯝ ꯑꯃꯈꯛꯇꯤ ꯂꯩꯔꯤ ꯑꯜꯕꯔꯠ ꯍꯪꯕꯁꯨ ꯂꯣꯏꯍꯧꯗ꯭ꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯈꯪꯃꯤꯟꯅꯁꯤ ꯃꯅꯤꯄꯨꯔꯒꯤ ꯊꯧꯔꯝꯁꯤꯅ ꯑꯀꯛꯅꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯜꯕꯔꯠꯀ ꯀꯨꯏꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯕꯒꯤ ꯃꯇꯝꯁꯦ ꯐꯪꯉꯣꯏꯗꯣꯔꯦ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯜꯕꯔꯠ ꯑꯩꯈꯣꯏꯅ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯁꯤꯗ ꯑꯜꯕꯔꯠ ꯌꯨ ꯑꯥꯔ ꯑꯦꯟ ꯏꯟꯁꯄꯤꯔꯦꯁꯟ ꯅꯥꯎ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯨꯠ ꯃꯌꯥꯝꯁꯤꯗ ꯅꯣꯔꯠ ꯏꯁꯀꯤ ꯌꯨꯠ ꯃꯌꯥꯝꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯌꯨ ꯑꯥꯔ ꯑꯦꯟ ꯏꯟꯁꯄꯤꯔꯦꯁꯟ ꯍꯥꯏꯕꯗꯤ ꯍꯣꯠꯅꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤ ꯐꯥꯎꯕ ꯌꯧꯅ ꯄꯨꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯌꯨ ꯑꯥꯔ ꯑꯦꯟ ꯏꯟꯁꯄꯤꯔꯦꯁꯟ ꯑꯗꯨꯗꯨꯅ ꯑꯜꯕꯔꯠꯀꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤ ꯃꯦꯁꯦꯖꯇꯤ ꯄꯤꯅꯤꯡꯉꯤ ꯑꯩꯅ ꯄꯤꯅꯤꯡꯕ ꯍꯥꯏꯔꯒꯗꯤ ꯁꯨꯝ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯇꯧꯒꯦꯅ ꯈꯜꯂꯒꯗꯤ ꯆꯨꯝꯃꯦꯅ ꯈꯜꯂꯒꯗꯤ ꯍꯥꯏꯗꯤ ꯀꯥꯏꯗꯕ ꯑꯣꯏꯔꯒꯗꯤꯀꯣ ꯑꯗꯨꯝ ꯂꯦꯞꯇꯅ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯈꯤꯇꯪ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯊꯕꯛ ꯑꯄꯥꯝꯕꯗꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯅꯕ ꯍꯣꯠꯅꯕ ꯈꯤꯇꯪ ꯈꯤꯇꯪ ꯅꯣꯡꯃꯒꯤ ꯑꯃꯨꯛꯇ ꯄꯨꯂꯞ ꯍꯣꯠꯅꯔꯒ ꯐꯪꯅꯤ ꯑꯗꯨꯗꯤ ꯊꯥꯖꯗꯦꯕꯀꯣ ꯃꯥꯅꯦ ꯆꯨꯝꯕꯅꯦ ꯑꯗꯨꯗ ꯅꯣꯡꯃꯒꯤ ꯈꯤꯇꯪ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯆꯦꯟꯗꯕ ꯃꯥꯜꯂꯒꯁꯨ ꯑꯩ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯁꯨꯡꯂꯩ ꯂꯩꯇꯕ ꯃꯥꯜꯂꯒꯁꯨ ꯉꯁꯤ ꯇꯧꯔꯝꯕꯗꯨꯒ ꯅꯨꯃꯤꯠ 50ꯅꯤꯒꯤ ꯃꯇꯨꯡꯗ ꯌꯦꯡꯕꯒ ꯊꯥ ꯑꯃꯒꯤ ꯆꯍꯤꯒꯤ ꯃꯇꯨꯡꯗ ꯌꯦꯡꯕ ꯑꯗꯨꯝ ꯈꯦꯠꯅꯕꯅꯦꯕ ꯌꯦꯡꯕꯗ ꯑꯩꯈꯣꯏꯅ ꯄꯨꯂꯞ ꯀꯥꯜꯂ ꯌꯦꯡꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯦꯞꯇꯕꯤꯗ ꯍꯥꯏꯗꯤ ꯑꯃꯨꯛꯇ ꯄꯨꯂꯞ ꯇꯧꯕ ꯅꯠꯇꯕ ꯀꯣꯟꯁꯤꯁꯇꯦꯟ ꯑꯣꯏꯅ ꯍꯥꯏꯗꯤ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯇꯧꯈ꯭ꯔꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯈ꯭ꯔꯗꯤ ꯊꯕꯛꯁꯦ ꯂꯣꯏꯅ ꯉꯝꯅꯤ ꯍꯥꯏꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯜꯕꯔꯠꯀꯤ ꯁꯤꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯃꯦꯁꯦꯖꯁꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗꯁꯨ ꯂꯣꯏꯅꯃꯛ ꯌꯧꯕ ꯑꯣꯏꯁꯅꯣꯅ ꯍꯥꯏꯖꯒꯦ ꯑꯜꯕꯔꯠ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯜꯕꯔꯠꯅ ꯉꯁꯤ ꯁꯃꯗꯣꯟ EV1ꯁꯦ ꯄꯨꯊꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯀ꯭ꯔꯥꯏꯁꯤꯁ ꯃꯌꯥꯝ ꯄꯣꯂꯨꯁꯟꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯀꯥꯔꯕꯣꯟ ꯏꯃꯤꯁꯟꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯁꯣꯏꯜꯗꯒꯤ ꯀꯪꯂꯩꯄꯥꯛꯀꯤ ꯁꯣꯏꯜꯗꯒꯤ ꯍꯧꯖꯤꯛ ꯁꯃꯗꯣꯟ EV1ꯁꯦ ꯄꯨꯊꯣꯛꯄꯤꯔꯛꯇꯅ ꯑꯩꯈꯣꯏ ꯁꯁꯇꯦꯅꯦꯕꯜ ꯗꯦꯕꯂꯞꯃꯦꯟ ꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕꯤꯔꯛꯇꯅ ꯍꯥꯏꯕ ꯇꯥꯔꯦ ꯀ꯭ꯂꯤꯟ ꯑꯦꯅꯔꯖꯤ ꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕꯤꯔꯛꯇꯅ ꯄꯣꯁꯤꯕꯤꯂꯤꯇꯤ ꯃꯌꯥꯝ ꯑꯃꯈꯛ ꯌꯨꯠ ꯃꯌꯥꯝꯁꯤꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯍꯟꯕꯤꯔꯛꯄꯁꯦ ꯁꯤꯒꯤꯗꯃꯛꯇꯁꯨ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯑꯦꯟꯇꯥꯌꯔ ꯇꯤꯝ ꯑꯩꯈꯣꯏ ꯂꯦꯡꯖꯔꯤꯕ ꯑꯦꯟꯇꯥꯌꯔ ꯇꯤꯝꯁꯤꯅꯁꯨ ꯑꯜꯕꯔꯠꯄꯨ ꯌꯥꯝꯅ ꯊꯥꯒꯠꯄꯁꯨ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯁꯨꯡ ꯇꯨꯡ ꯀꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯁꯨ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯋꯤꯁꯁꯦ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯈꯪꯃꯤꯟꯅꯁꯤ ꯃꯅꯤꯄꯨꯔꯒꯤ ꯊꯧꯔꯝ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯑꯅꯧꯕ ꯄꯔꯁꯣꯅꯦꯂꯤꯇꯤ ꯑꯃꯒ ꯑꯃꯨꯛ ꯄꯨꯗꯨꯅ ꯈꯪꯃꯤꯟꯅꯁꯤ ꯃꯅꯤꯄꯨꯔꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯤꯌꯥꯝꯗꯒꯤ ꯀꯥꯏꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ